ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯦ ꯋꯥꯅ ꯁꯨꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯁꯥ ꯌꯥꯝ ꯆꯣꯛꯊꯕ ꯏꯁꯥ ꯅꯥꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯥꯖꯀꯁꯦ ꯇꯧꯔꯒꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯖꯔꯦ ꯑꯒꯥꯔꯣꯒꯤ Relaxol Handheld Body Massager ꯑꯁꯤꯗ ꯌꯥꯎꯔꯛꯇꯣꯏꯁꯦ ꯌꯨꯖꯔ ꯃꯦꯅꯨꯑꯦꯜ ꯑꯁꯤꯗ ꯀꯩꯀꯩ ꯌꯥꯎꯔꯛꯀꯅꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯂꯣꯏꯅ ꯏꯕꯅꯦꯕꯀꯣ ꯑꯁꯤꯗꯅ ꯃꯦꯁꯤꯟꯗꯣ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯗ ꯑꯣꯟ ꯑꯣꯐ ꯕꯇꯟ ꯂꯩꯔꯦ ꯔꯦꯗꯁꯤꯅꯀꯣ ꯑꯗꯨꯒ ꯃꯣꯠ ꯕꯇꯟ ꯁ꯭ꯄꯤꯠ ꯕꯇꯟ ꯂꯩꯔꯦ ꯑꯁꯤꯗ 8 ꯃꯁꯥꯖ ꯍꯦꯠ ꯌꯥꯎꯔꯛꯀꯅꯤ ꯑꯁꯤꯅ ꯐ꯭ꯂꯦꯠ ꯃꯁꯥꯖ ꯍꯦꯠ ꯑꯁꯤꯅ ꯋꯦꯚꯤ ꯃꯁꯥꯖ ꯍꯦꯠ ꯑꯁꯤꯅ ꯕꯣꯜ ꯃꯁꯥꯖ ꯍꯦꯠ ꯑꯁꯤꯅ ꯇꯥꯏꯆꯤ ꯃꯁꯥꯖ ꯍꯦꯠ ꯑꯁꯤꯅ ꯃꯥꯏꯀ꯭ꯔꯣꯐꯤꯂꯔ ꯃꯁꯥꯖ ꯍꯦꯠ ꯑꯁꯤꯅ ꯔꯣꯂꯔ ꯃꯁꯥꯖ ꯍꯦꯠ ꯑꯁꯤꯅ ꯗꯕꯜ ꯋꯤꯜ ꯃꯁꯥꯖ ꯍꯦꯠ ꯑꯁꯤꯅ ꯑꯦꯡꯒꯜ ꯔꯣꯂꯔ ꯃꯁꯥꯖ ꯍꯦꯠ ꯑꯁꯤꯅ ꯄ꯭ꯔꯣꯇꯦꯛꯇꯤভ ꯃꯦꯁ ꯀꯣꯚꯔ ꯑꯁꯤꯗ ꯃꯁꯥꯖ ꯁꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯣ ꯄ꯭ꯔꯣꯇꯦꯛꯇꯤভ ꯃꯦꯁ ꯀꯣꯚꯔꯁꯦ ꯍꯥꯞꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯃꯇꯝꯗ ꯇꯨꯍꯥꯎꯒ ꯇꯦꯡꯒꯜ ꯑꯣꯏꯔꯔꯣꯏ ꯑꯁꯤꯗ ꯑꯣꯟ ꯑꯣꯐ ꯕꯇꯟꯁꯦ ꯑꯣꯟꯗ ꯅꯝꯕꯤꯔꯣ ꯔꯦꯗ ꯂꯥꯏꯠ ꯉꯥꯜꯂꯒꯗꯤ ꯑꯣꯟ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯁꯤꯗꯅ ꯃꯣꯠ ꯁꯦꯠꯇꯤꯡꯁ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯣꯠꯇꯣ ꯑꯁꯤꯗ ꯆꯦꯟꯖ ꯇꯧꯔꯒ ꯑꯣꯏꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯄꯤꯠ ꯁꯦꯠꯇꯤꯡꯁ ꯂꯩꯔꯦ ꯁ꯭ꯄꯤꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯂꯦꯚꯦꯜꯁꯦ 1 to 6 ꯐꯥꯎ ꯑꯣꯏꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯑꯁꯤꯗ ꯂꯣꯏꯔꯒ ꯑꯣꯐꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯑꯁꯤꯒꯤ ꯃꯁꯥꯖꯔꯁꯤꯅ ꯍꯣꯜ ꯕꯗꯤ ꯃꯁꯥꯖ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯃꯐꯝꯗꯨꯒ ꯑꯗꯨꯒ 15 ꯃꯤꯅꯤꯠꯁꯇꯒꯤ ꯍꯦꯟꯅꯗꯤ ꯃꯁꯥꯖꯁꯦ ꯇꯧꯕꯤꯔꯨꯅꯨ ꯑꯁꯤꯒꯤ ꯃꯁꯥꯖꯔꯁꯦ 1 year ꯋꯥꯔꯦꯟꯇꯤꯁꯨ ꯑꯣꯏꯒꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯁꯤꯒꯤ ꯑꯒꯥꯔꯣꯒꯤ ꯃꯁꯥꯖꯔꯁꯦ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯁꯨ ꯆꯪꯉꯒ ꯑꯣꯔꯗꯔ ꯇꯧꯁꯤꯟꯕꯤꯔꯣ